ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯗ ꯑꯍꯧꯕ ꯑꯔꯣꯏꯕ ꯅꯥꯏ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯨ ꯑꯍꯧꯕ ꯑꯔꯣꯏꯕ ꯅꯥꯏ꯫ ꯄꯣꯛꯄ ꯁꯤꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤꯅꯤ꯫ ꯁꯩꯍꯧꯅ ꯑꯍꯧꯕ, ꯁꯩꯔꯣꯏꯅ ꯑꯔꯣꯏꯕ, ꯈꯨꯇꯨꯝꯁꯤꯡꯅ ꯂꯥꯛꯄ, ꯈꯨꯕꯥꯛ ꯇꯤꯡꯅ ꯍꯟꯈꯤꯕ, ꯀꯞꯄ ꯅꯣꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯉꯁꯤꯗꯤ ꯑꯍꯧꯕ ꯑꯃ ꯂꯩꯈꯤꯕꯅ ꯑꯔꯣꯏꯕꯒꯤ ꯃꯤꯀꯨꯞꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯦ ꯑꯍꯧꯕ ꯑꯃ ꯂꯩꯔꯝꯕꯅ, ꯂꯣꯏꯁꯤꯟꯕꯒꯤ ꯃꯤꯀꯨꯞꯁꯨ ꯌꯧꯔꯨꯔꯦ꯫ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ, ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝ, ꯅꯨꯡꯁꯤꯕ ꯇꯨꯡꯑꯣꯏꯅꯔꯝ ꯆꯠꯈꯤꯒꯗꯧꯕꯗꯨ ꯎꯔꯦ꯫ ꯈꯥꯝꯈꯤꯁꯤꯔꯥ ꯏꯈꯨꯠꯁꯦ ꯊꯥꯡꯒꯠꯇꯨꯅ, ꯑꯗꯨꯕꯨ ꯂꯦꯞꯈꯣ ꯌꯥꯈꯤꯗ꯭ꯔꯕ ꯌꯦꯡꯁꯤꯔꯥ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯇꯥꯕꯤꯒꯗ꯭ꯔꯥ? ꯃꯤꯠꯌꯦꯡꯇꯃꯛ ꯉꯥꯏꯍꯧꯔꯒꯅꯤ, ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯒꯅꯤ, ꯂꯥꯞꯅ ꯂꯥꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯄꯨꯟꯁꯤ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ, ꯈꯣꯡꯆꯠ ꯈꯨꯗꯤꯡ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯏꯔꯩꯅꯨꯒꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯑꯣꯄꯔꯦꯁꯟꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯖꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯊꯣꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯁꯤꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯃꯆꯥ ꯀꯨꯝꯂꯛꯄꯗꯨ ꯎꯕꯗ, "ꯕꯦꯝꯃ, ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯍꯩ ꯃꯥꯁꯦ, ꯂꯣꯏꯔꯦ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯗꯨꯗꯤꯅꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯁꯦ ꯈꯨꯔꯨꯝꯃꯔꯣ ꯂꯥꯛꯑꯣ." ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯒ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯅꯤꯖꯧ ꯍꯥꯏꯗꯅ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯒ, "ꯅꯪ ꯌꯥꯝꯕꯨꯡꯗꯗꯤ ꯈꯨꯔꯨꯝꯃꯛꯄ꯭ꯔꯣ?" "ꯈꯨꯔꯨꯝꯗ꯭ꯔꯤꯌꯦ ꯃꯥꯁꯦ." "ꯆꯠꯂꯣ ꯆꯠꯂꯣ, ꯈꯨꯔꯨꯝꯃꯨꯔꯣ, ꯁꯣꯏꯗ ꯉꯝꯗꯕ ꯅꯄꯨꯔꯣꯏꯕꯗꯒꯤꯁꯨ ꯅꯤꯖꯧꯀꯣ." "ꯑꯍꯩ ꯃꯥꯁꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ?" ꯏꯔꯩꯅꯨ ꯀꯩꯁꯨ ꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯍꯤꯌꯥꯏꯔꯦꯜꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯌꯥꯝꯕꯣ, ꯑꯩ ꯁꯣꯏꯗ ꯉꯝꯗꯕ ꯑꯣꯏꯖꯒꯦ." ꯍꯤꯌꯥꯏꯔꯦꯜ ꯃꯤꯀꯨꯞꯇꯨ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ, ꯃꯄꯨꯛꯅꯤꯡꯁꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯔꯩꯅꯨꯕꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯄꯤ꯫ "ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ, ꯅꯪ ꯁꯣꯏꯗ ꯉꯝꯗꯅ ꯃꯥꯏ ꯄꯥꯛꯅ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯑꯗꯨꯒ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯏꯆꯥꯗ ꯁꯤꯟꯅꯧ, ꯅꯃꯥꯅ ꯆꯥꯎꯕ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯗꯣꯏꯅꯤ." ꯏꯔꯩꯅꯨꯁꯨ ꯃꯄꯨꯛꯅꯤꯡ ꯈꯪꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ, ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯏ꯫ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯏ꯫ "ꯑꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛ ꯀꯞꯅꯗꯅ ꯂꯩꯔꯕꯣ? ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣꯅꯦ ꯅꯈꯣꯏꯕꯣ? ꯏꯁꯨ ꯐꯪꯉꯝꯗꯥꯏꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯅꯅꯦ ꯋꯥꯈꯜꯒꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄꯗ ꯀꯞꯀꯅꯨꯀꯣ, ꯇꯧꯍꯩꯗꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯣꯡꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯤ ꯊꯦꯡꯈꯤꯅꯕꯅꯤ, ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯕꯅꯤꯀꯣ ꯏꯆꯥꯁꯥ." ꯏꯔꯩꯅꯨꯁꯨ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ, ꯃꯃꯥꯒ ꯄꯨꯟꯅ꯫ ꯍꯤꯌꯥꯏꯔꯦꯜ ꯕꯦꯒ ꯑꯆꯧꯕꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯆꯝꯆꯥ, ꯅꯪ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯅꯪ꯫ ꯑꯁꯦꯡꯕꯗ ꯀꯣꯛꯀꯩꯔꯣꯏꯕꯅꯤ꯫ ꯉꯔꯥꯡ ꯅꯪꯅ ꯑꯊꯦꯡꯕꯗ ꯋꯦꯇꯤꯡ ꯂꯩꯔꯤꯗꯣ ꯀꯅꯥꯅꯣꯕ?" ꯃꯥꯂꯦꯝꯗ ꯐꯣꯟꯗ ꯁꯤꯟꯊꯥꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯁꯤꯟꯊꯥꯗꯣ ꯀꯅꯥꯒꯅꯣ ꯈꯪꯗꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯂꯦꯝ ꯋꯦꯇꯤꯡ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ "ꯑꯁ ꯗꯗꯥ, ꯀꯅꯥꯝ ꯅꯠꯇꯦ ꯍꯥꯏꯕꯅꯤ." "ꯀꯅꯥꯝ ꯅꯠꯇ꯭ꯔꯗꯤ ꯃꯤꯗꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯅꯪ?" "ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ?" "ꯑꯍꯤꯡꯗꯨꯗ ꯆꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ, ꯍꯥ? ꯐꯥꯒꯤꯗꯒꯤ ꯆꯝꯆꯥ ꯅꯪ ꯑꯩ ꯍꯧꯔꯣ ꯍꯥꯏꯕ꯭ꯔꯣ, ꯍꯥ?" "ꯑꯁ, ꯃꯤꯅ ꯐꯣꯟ ꯇꯧꯖꯔꯛꯄꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯗ ꯇꯥꯟ ꯆꯥꯟꯅꯗꯅ ꯗꯗꯥꯅ ꯋꯦꯇꯤꯡ ꯆꯪꯈꯤꯕꯅꯤ." "ꯑꯣ, ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯈꯠꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤ?" "ꯑꯗꯨꯗꯤ ꯈꯪꯗꯕꯩꯅꯤ, ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ?" "ꯈꯪꯗ꯭ꯔꯤꯅ ꯀꯩꯗꯧꯔꯕ, ꯍꯥ? ꯀꯩꯗꯧꯔ ꯂꯩꯔꯨꯕ?" "ꯀꯣꯜꯗꯣ ꯄꯥꯏꯅ ꯑꯗꯨꯝ ꯊꯥꯔꯝꯃꯕ, ꯑꯃꯗꯨꯁꯨ ꯐꯣꯟ ꯀꯛꯑꯝꯗ꯭ꯔꯕ, ꯑꯗꯨꯏꯅꯤ." "ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯀꯗꯣꯏꯁꯦ꯫ ꯅꯨꯄꯥꯗꯣ ꯅꯪꯒ ꯀꯣꯏꯅꯩꯔꯕ, ꯍꯥ? ꯑꯍꯤꯡꯗ ꯐꯣꯟ ꯄꯥꯏꯅꯕꯤꯒ ꯇꯧꯔꯒ ꯇꯨꯝꯃꯤꯔꯕ ꯅꯪ?" "ꯑꯁ ꯗꯗꯥ, ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ?" ꯃꯥꯂꯦꯝꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯁꯤꯟꯊꯥꯁꯤꯁꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯔꯕꯅꯤ꯫ ꯑꯍꯤꯡ ꯃꯥꯂꯦꯝꯅ ꯐꯣꯟ ꯆꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯁꯤꯟꯕꯗ, ꯋꯦꯇꯤꯡ ꯊꯦꯡꯅꯕꯗ 3-4ꯔꯛꯇꯤ ꯁꯨꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯔꯒꯁꯨ ꯈꯨꯝꯗꯦ, ꯍꯥꯏꯗꯣꯛꯇꯦ꯫ ꯃꯥꯅ ꯊꯣꯛꯄ ꯎꯔꯩꯒ ꯄꯥꯔꯩꯒ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯗꯅ ꯇꯣꯛꯄꯅꯤ꯫ ꯃꯥꯂꯦꯝꯗꯣ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤ, ꯇꯥꯏꯃꯤꯡꯗꯨꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯁꯤꯟꯊꯥꯅꯁꯨ ꯍꯪꯂꯤ ꯈꯨꯗꯤꯡ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯅ ꯃꯥꯂꯦꯝ ꯆꯠꯁꯤ ꯀꯗꯥꯏ, ꯀꯣꯜ ꯊꯝꯁꯤ ꯀꯗꯥꯏ, ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛ ꯇꯞꯊꯔꯒ, "ꯆꯝꯆꯥ, ꯅꯪ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯔꯣ?
ꯗꯗꯥꯁꯦ ꯊꯕꯛꯁꯨ ꯆꯠꯀꯗꯕꯅꯤ ꯅꯣꯏ ꯌꯥꯝꯃꯨꯡ ꯆꯧꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯗꯣ ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯗꯗꯥ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯁꯤ ꯍꯥꯏꯔꯣꯕ ꯗꯗꯥꯅ ꯆꯠꯇꯣꯏꯗꯣ ꯀꯣꯛ ꯆꯠꯊꯣꯛꯎꯔꯣ ꯐꯖꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯖꯅ ꯍꯥꯏꯔꯒꯦꯕ ꯑꯩ ꯀꯩꯝꯇ ꯇꯧꯗꯦꯕ ꯐꯔꯦ ꯐꯔꯦ ꯀꯩꯒꯨꯝꯕ ꯍꯣꯔꯦꯟ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯒꯗꯤ ꯗꯗꯥ ꯁꯥꯎꯅꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯐꯣꯟꯗꯣ ꯊꯝꯅꯤꯡꯗ ꯊꯝꯈꯤ ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯀꯥꯈꯠꯂꯛꯂꯒ ꯒꯥꯔꯤꯗ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯟꯅꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯏ ꯀꯥꯗꯅ ꯂꯩꯔꯕꯅꯤ ꯐꯣꯟ ꯋꯦꯇꯤꯡ ꯍꯦꯛ ꯆꯪꯂꯨꯕꯗꯒꯤ ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯇꯨꯝꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤ ꯏꯔꯩꯅꯨꯗꯣ ꯑꯣꯇꯤꯗ ꯏꯟꯁꯤꯜꯂꯝꯗꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯅ ꯄꯤꯕ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯇꯨꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯕꯦꯗꯇ ꯍꯤꯞꯊꯈ꯭ꯔꯦ ꯏꯟꯁꯤꯜꯂꯝꯗꯥꯏꯗꯨꯗ ꯍꯤꯌꯥꯏꯔꯦꯜꯗꯣ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯁꯣꯏꯗ ꯉꯝꯗꯅ ꯅꯃꯥꯏ ꯅꯨꯃꯤꯠ ꯄꯥꯡꯉꯒ ꯅꯃꯥꯅ ꯆꯃꯛ ꯊꯣꯛꯂꯛꯎꯀꯣ ꯏꯔꯩꯅꯨ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯌꯥꯝꯕꯣ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯆꯨꯞꯄꯤ ꯏꯔꯩꯅꯨꯗꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯐꯠ ꯏꯟꯁꯤꯟꯈꯤꯔꯝꯃꯤ ꯏꯔꯩꯅꯨꯕꯨ ꯏꯟꯁꯤꯟꯈꯤꯕꯗꯣ ꯍꯤꯌꯥꯏꯔꯦꯜ ꯂꯥꯞꯇꯛ ꯌꯦꯡꯍꯧꯔꯤ ꯁꯤꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯡꯉꯣ ꯆꯠꯂꯣ ꯗꯨꯛ ꯀꯦꯟꯗꯜ ꯂꯧꯔꯛꯎ ꯏꯃꯥꯅꯦ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯨꯝꯒꯦ ꯏꯃꯧꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯅꯤꯖꯒꯦ ꯑꯍꯣꯏ ꯃꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯔꯦꯜꯗꯣ ꯗꯨꯛ ꯀꯦꯟꯗꯜ ꯂꯩꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯦ ꯏꯔꯩꯅꯨ ꯏꯟꯁꯤꯟꯈ꯭ꯔꯕꯣ ꯍꯧꯖꯤꯛꯇ ꯏꯟꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯅꯦ ꯀꯨꯏꯗ꯭ꯔꯤ ꯑꯗꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯗꯨꯛ ꯀꯦꯟꯗꯜ ꯃꯩꯈꯦꯠ ꯂꯧꯔꯒ ꯆꯪꯂꯛꯂꯝꯃꯤ ꯁꯤꯖ ꯃꯗꯨ ꯄꯨꯔꯒ ꯂꯥꯏꯁꯪ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯖꯩ ꯃꯃꯧꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯁꯨ ꯃꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯩ ꯏꯕꯨꯙꯧ ꯃꯥꯕꯨ ꯁꯦꯡ ꯑꯃ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯥ ꯃꯆꯥꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯑꯣꯄꯔꯦꯁꯟꯁꯨ ꯍꯧꯈ꯭ꯔꯦ ꯃꯥꯂꯦꯝ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯆꯥ ꯐꯪꯉꯝꯗꯥꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯃꯃꯥꯁꯤꯗꯪꯒ ꯑꯁꯣꯏ ꯑꯃ ꯌꯥꯎꯕꯤꯗꯕꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯏꯃꯥꯡꯗ ꯎꯔꯀꯥꯟꯗ ꯑꯣꯏꯅ ꯍꯔꯥꯎꯖꯔꯒꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯗꯕ ꯌꯥꯗꯦ ꯏꯁ ꯄꯥꯈꯠꯄꯤꯒꯁꯨ ꯇꯧꯔꯤ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯤ ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯍꯣꯏ ꯍꯣꯠꯅꯕꯒꯤꯕꯨꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯠꯅꯕꯤ ꯑꯗꯨꯗ ꯁꯨꯝ ꯁꯣꯏꯕ ꯉꯝꯕ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯅ ꯅꯠꯇꯦꯗꯅ ꯃꯥꯂꯦꯝꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯏꯔꯩꯅꯨꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯇꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯔꯁ ꯑꯃꯅ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯝꯗꯨ ꯄꯤꯕꯤꯔꯛꯎ ꯁꯤꯖ ꯆꯦꯟꯁꯤꯜꯂꯒ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯅꯤꯡꯊꯥ ꯑꯗꯨ ꯄꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯥꯗꯨ ꯄꯨꯔꯒ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯉꯥꯡꯗꯨ ꯌꯣꯝꯂꯒ ꯄꯨꯔꯒ ꯊꯣꯛꯂꯛꯂꯝꯃꯤ ꯁꯤꯖ ꯍꯤꯌꯥꯏꯔꯦꯜ ꯍꯔꯥꯎꯅ ꯅꯔꯁ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯁꯤꯖꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯃꯤ ꯁꯤꯁꯇꯔ ꯃꯃꯥꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯇꯤꯆ ꯇꯧꯔꯤ ꯑꯗꯣ ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯗꯨꯅ ꯉꯥꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯣꯏ ꯁꯤꯁꯇꯔ ꯅꯔꯁꯇꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗꯒꯤ ꯑꯉꯥꯡꯗꯨ ꯇꯞꯅ ꯂꯧꯏ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯈꯖꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯗꯨꯅ ꯃꯃꯥꯏꯗ ꯇꯛ ꯅꯥꯜꯂꯒ ꯄꯄꯥꯒꯤ ꯊꯣꯏꯕ ꯑꯉꯥꯡꯗꯨꯁꯨ ꯅꯣꯏꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯕꯨꯕꯨꯞ ꯍꯦꯛ ꯂꯥꯎꯏ ꯉꯧꯔꯣꯛꯁꯨ ꯉꯧꯏ ꯂꯩꯁꯅꯥꯁꯨ ꯃꯁꯨꯗꯨꯕꯨ ꯄꯝꯃꯤ ꯑꯉꯥꯡꯗꯣ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯇꯧꯏ ꯑꯍꯥꯟꯕ ꯎꯖꯕ ꯃꯈꯣꯏꯒꯤ ꯃꯁꯨ ꯑꯣꯏꯕꯒꯤ ꯁꯤꯖꯁꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ 이수 사나세 ꯃꯃꯥꯒꯤ ꯀꯨꯆꯨ ꯂꯧꯔꯒ ꯊꯣꯛꯂꯛꯏꯅꯦ ꯕꯨꯕꯣꯛꯀꯤ ꯃꯁꯨ ꯁꯅꯥ ꯅꯍꯥꯟꯒꯤ ꯕꯨꯕꯣꯛꯅ ꯃꯁꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯩꯒꯤ ꯃꯁꯨꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦꯗ ꯏꯕꯣꯛꯇꯤ ꯃꯥꯂꯦꯝꯗꯤ ꯑꯉꯥꯡ ꯌꯦꯡꯕꯒ ꯆꯪꯗꯦ ꯅꯥꯔꯣꯜꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯒ ꯁꯤꯟꯊꯥꯗ ꯀꯣꯜ ꯇꯧꯏ ꯁꯤꯟꯊꯥꯁꯨ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯗꯗꯥ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯦꯕ ꯃꯄꯥꯟꯗ ꯊꯣꯛ ꯇꯧꯔꯛꯏꯅꯤ ꯑꯣ ꯑꯗꯣ ꯏꯅꯝꯁꯤꯒꯤ ꯃꯆꯥꯗꯣ ꯎꯅꯈ꯭ꯔꯕꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯄꯝꯅꯤꯡꯉꯦ ꯑꯗꯨꯗꯤ
ꯄꯝꯅꯤꯡꯕꯒ ꯂꯩꯔꯦ ꯆꯝꯆꯥ ꯉꯁꯥꯏ ꯑꯩꯅ ꯍꯪꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯗꯝꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯑꯁꯦ ꯑꯩ ꯃꯇꯨꯡꯗ ꯁꯥꯟꯅꯔꯔꯣꯏꯕ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯒꯦ ꯆꯝꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯕꯤꯗ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ ꯍꯥ ꯗꯗꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯑꯗꯨꯝ ꯉꯥꯡꯂꯦ ꯗꯗꯥꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯑꯗꯨꯗꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯍꯣꯡꯂꯛꯄ ꯇꯥꯕ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯒꯦ ꯇꯧꯔꯒ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯅꯪꯉꯣꯟꯗ ꯊꯤꯒꯠꯂꯣ ꯍꯥꯏꯗꯦꯅꯤ ꯃꯔꯝ ꯂꯩꯕꯩꯅꯤ ꯀꯩ ꯃꯔꯝ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯈꯣꯏꯗꯧ ꯑꯃꯨꯛ ꯁꯥꯎꯒꯠꯂꯦ ꯆꯝꯆꯥ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯨꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯁꯥꯅ ꯚꯥꯞ ꯈꯤꯇꯪꯗꯤ ꯇꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ ꯍꯥ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯕ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯣ ꯍꯥꯏꯅꯣ ꯗꯗꯥ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯅꯤ ꯅꯪ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯊꯣꯛꯂꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯅꯪ ꯎꯅꯕ ꯊꯣꯛꯂꯛꯅꯤ ꯊꯣꯛꯂꯣꯏ ꯁꯤ ꯈꯒꯥꯏꯌꯨ ꯊꯣꯛꯂꯛꯀꯦ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯍꯣꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯗꯨꯗ ꯍꯥꯏꯔꯛꯑꯒꯦ ꯃꯤ ꯌꯥꯝ ꯂꯥꯡꯉꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯩꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯨꯟꯅ ꯏꯔꯩꯅꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩ ꯂꯩꯁꯅꯥꯒ ꯁꯤꯖꯒꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯍꯤꯌꯔꯦꯜꯅ ꯑꯉꯥꯡꯗꯨꯕꯨ ꯄꯝꯂꯤ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡꯗꯨ ꯌꯦꯡꯉꯤ ꯏꯁ ꯑꯉꯥꯡꯁꯤꯗꯤ ꯄꯨꯔꯥ ꯃꯃꯥ ꯃꯥꯜꯂꯤꯅꯦ ꯃꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯃꯥ ꯃꯥꯜꯂꯗꯤ ꯏꯆꯥꯁꯤ ꯃꯁꯛ ꯐꯖꯗꯣꯏꯅꯤ ꯀꯨꯆꯨ ꯍꯥꯏꯔꯦ ꯃꯃꯥ ꯂꯧꯗꯅ ꯉꯧꯔꯣꯛ ꯉꯧꯏꯁꯤꯗꯤ ꯃꯥꯂꯦꯝ ꯑꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯅ ꯃꯅꯥꯇꯣꯟ ꯃꯆꯥꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯛ ꯊꯦꯡꯉꯤ ꯚꯣꯏ ꯑꯉꯥꯡꯗꯨꯁꯨ ꯇꯥꯟ ꯆꯥꯟꯅꯔꯨꯕꯒꯤꯔ ꯀꯩꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯏꯁ ꯅꯣꯛꯇꯅꯒ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯄꯥꯎꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯎ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤꯅ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯎ ꯇꯥꯔꯣ ꯑꯗꯨꯒ ꯈꯪꯒꯅꯤ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯍꯥꯟꯅ ꯌꯧꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩ ꯃꯔꯝꯒꯤ ꯑꯩꯈꯣꯏꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯗꯣꯏꯕ ꯑꯗꯨꯁꯨ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯇꯧꯔꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯚꯥꯏ ꯘꯔꯤ ꯅꯨꯡꯂꯤ ꯌꯨꯝꯗ ꯍꯩꯗꯕꯒꯤꯗꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯌꯦ ꯑꯩꯒꯤꯗ ꯑꯗꯨꯝ ꯆꯟꯅꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦꯀꯣ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ ꯃꯥꯂꯦꯝ ꯏꯔꯩꯅꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯍꯣꯏ ꯇꯝꯆꯥ ꯃꯥꯂꯦꯝꯗꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯟꯊꯥ ꯎꯅꯕ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯔꯦꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯏꯔꯩꯅꯨꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯅꯃꯥ ꯅꯆꯥꯅꯤꯃꯛ ꯏꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯕꯤꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯩꯅꯨꯕꯨ ꯑꯃꯨꯛꯇꯪ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤ ꯑꯉꯥꯡꯗꯨꯁꯨ ꯃꯃꯥꯅ ꯀꯣꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯖꯅ ꯆꯪꯂꯛꯄꯗ ꯂꯥꯏꯖꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤ ꯂꯥꯏꯖꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯄꯥꯎꯗꯨ ꯇꯝꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯁꯤꯖꯅ ꯁꯥꯕꯤꯈꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯁꯤꯖꯗ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯏ ꯑꯉꯥꯡꯁꯨ ꯎꯅꯩ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡꯗꯨ ꯌꯦꯡꯉꯤ ꯄꯝꯁꯨ ꯄꯝꯃꯤ ꯑꯁ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯏꯅꯝꯁꯦ ꯌꯥꯝ ꯃꯥꯜꯂꯤ ꯈꯪꯗꯦꯗ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯥꯜꯂꯦꯅ ꯂꯣꯏꯅ ꯍꯥꯏꯅꯩꯌꯦ ꯑꯗꯨ ꯂꯥꯏꯖ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯂꯥꯏꯖ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯍꯩ ꯏꯅꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯠꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒ ꯄꯨꯟꯅ ꯏꯃꯥ ꯏꯆꯥ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯇꯧꯕꯅꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝ ꯄꯥꯟꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯅꯝꯁꯦ ꯅꯥꯀꯜꯗꯒꯤ ꯁꯤꯖꯅ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯛꯏ ꯆꯠꯂꯨ ꯃꯥꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯏꯔꯦꯟꯖꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯑꯗꯨ ꯌꯨꯝꯗꯨꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯇꯝꯗꯨꯅ ꯁꯥꯕꯤꯈ꯭ꯔꯕꯅꯤ ꯏꯃꯥꯗ ꯑꯃꯨꯛ ꯍꯟꯗꯣꯔꯛꯑꯅꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯧ ꯏꯃꯥꯅ ꯍꯥꯞꯄꯤꯕ ꯑꯋꯣꯡ ꯑꯋꯨꯟꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯀꯗꯧꯕꯅꯤ ꯅꯪꯅ ꯍꯟꯗꯣꯔꯛꯂꯕꯁꯨ ꯏꯃꯥꯅ ꯂꯧꯔꯣꯏꯀꯣ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯂꯃꯟꯁꯦ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯍꯩ ꯑꯄꯪꯕꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯅꯤꯅꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯈꯟꯈꯤꯔꯝꯃꯤ ꯍꯤꯌꯔꯦꯜꯒꯤ ꯃꯄꯥ ꯃꯆꯥ ꯃꯁꯨ ꯃꯕꯦꯝ ꯃꯈꯣꯏꯈꯩꯁꯨ ꯂꯣꯏꯔꯕꯅꯤꯅ
ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯀꯨꯏꯅꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯃꯁꯤꯕꯨ ꯐꯪꯂꯕꯅꯤꯅ ꯑꯃꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯥꯂꯦꯝꯗꯨ ꯁꯤꯟꯊꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯎꯅꯩ꯫ ꯁꯤꯟꯊꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯊꯣꯛꯂꯗꯤ ꯃꯃꯥꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯃꯥꯗꯒ ꯍꯥꯏꯗꯣꯛꯂꯝꯗꯕꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯗꯗꯥ, ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ, ꯍꯥꯏꯒꯗꯕꯗꯣ ꯐꯠ ꯍꯥꯏꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯗꯣ ꯆꯪꯈꯤꯅꯕ ꯇꯧꯔꯒꯦꯕ, ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯃꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤꯕ꯫ ꯃꯥꯂꯦꯝꯗꯣ ꯒꯥꯔꯤꯗ ꯉꯥꯊꯔꯒ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯁꯤꯟꯊꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ, ꯂꯥꯎ, ꯑꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯀꯣꯏꯔꯨꯁꯦ, ꯀꯨꯏꯔꯣꯏ, ꯁꯤꯗ ꯂꯦꯞꯄꯒ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ, ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯐꯠ ꯊꯤꯜꯂꯛꯀꯦꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯁꯤꯟꯊꯥꯁꯨ ꯀꯩꯁꯨ ꯈꯟꯗ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯅ ꯆꯝꯆꯥ, ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯤꯔꯣ꯫ ꯀꯩꯒꯤꯅꯣ ꯗꯗꯥ? ꯄꯤꯔꯣ꯫ ꯁꯤꯟꯊꯥ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯐꯣꯟꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯉꯛꯅ ꯌꯦꯡꯂꯒ, ꯀꯩꯅꯣ ꯗꯗꯥ ꯇꯧꯏꯗꯨꯕꯣ? ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯗꯝꯅꯤ꯫ ꯁꯤꯟꯊꯥ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯃꯥꯂꯦꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯁꯧ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯔꯣꯏꯀꯣ ꯗꯗꯥ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ, ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯈꯤꯗꯧꯔꯤ, ꯌꯥꯔꯣꯏ꯫ ꯂꯥꯏꯔꯤꯛꯀ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯇꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯒꯥꯔꯤ ꯈꯥꯝꯃꯨ ꯗꯗꯥ, ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯆꯝꯆꯥ, ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯨꯄꯥ ꯍꯨꯔꯥꯜꯂ ꯀꯣꯏꯒꯗꯅ ꯅꯪ? ꯁꯤꯟꯊꯥꯗꯨ ꯀꯞꯊꯣꯔꯛꯂꯤ꯫ ꯗꯗꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ, ꯆꯦꯜꯂꯁꯨ ꯏꯕꯥꯅꯤꯗꯨ ꯀꯣꯟꯅ ꯆꯦꯟꯁꯦꯕ, ꯑꯩ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯒꯦꯃꯤ꯫ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦꯃꯤ꯫ ꯌꯥꯔꯦ ꯆꯝꯆꯥ, ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯗꯗꯥꯅ ꯇꯧꯔꯤꯁꯦ ꯅꯪ ꯌꯥꯐꯝ ꯊꯣꯛꯏ꯫ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯁꯨ ꯐꯅ ꯁꯥꯡꯂꯦ꯫ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ, ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯉꯤ ꯅꯨꯄꯤꯗꯣ꯫ ꯑꯗꯨꯅ ꯁꯤꯟꯊꯥꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯅ ꯉꯁꯤ ꯆꯦꯜꯂꯦꯀꯣ, ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯤꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯆꯦꯟꯕꯤꯔꯤꯅꯦꯅꯦ ꯃꯥꯅ, ꯏꯃꯥ꯫ ꯁꯤꯟꯊꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯂꯦꯝ ꯅꯣꯛꯃꯤ ꯇꯧꯏ꯫ ꯀꯞꯀꯦꯁꯨ ꯀꯞꯆꯔꯁꯅꯨ ꯈꯜꯂꯤ, ꯃꯥꯁꯨ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯕꯨ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯄꯨꯔꯛꯏ, ꯊꯩꯕ ꯈꯣꯠꯄꯒ ꯇꯧꯔꯨꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗꯣ ꯃꯄꯥꯟꯗ ꯂꯩꯔꯝꯕꯅꯤ꯫ ꯕꯨꯡꯉꯣ, ꯅꯪ ꯃꯔꯨꯞꯄꯨ ꯑꯉꯥꯡ ꯎꯅꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ? ꯅꯨꯄꯥꯅꯤ ꯏꯃꯥ, ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯂꯦꯝꯕꯤꯗ ꯁꯤꯟꯊꯥ ꯌꯧꯔꯛꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯏꯉꯥꯎ ꯉꯥꯎꯏ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯥꯂꯦꯝꯗꯣ ꯐꯠ ꯍꯟꯗꯣꯛꯏ꯫ ꯁꯤꯟꯊꯥꯗꯣ ꯁꯣꯜꯂꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯏꯃꯥ, ꯇꯨ ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯁꯤꯟꯊꯥ ꯑꯣꯏꯔꯝꯕꯗꯨꯗ ꯂꯦꯝꯕꯤꯗꯣ, ꯑꯩꯃ, ꯕꯦꯝꯃ, ꯅꯪ ꯑꯁꯪꯕꯤꯒꯤ ꯃꯆꯥ꯫ ꯁꯦ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯣ ꯆꯄꯃꯨꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯔꯒ, ꯍꯦꯔꯥ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯂꯥꯛꯎ, ꯏꯃꯥꯒ ꯆꯪꯉꯁꯤꯀꯣ, ꯂꯥꯎ꯫ ꯁꯤꯟꯊꯥꯕꯨ ꯂꯦꯝꯕꯤꯅ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯄꯥꯎꯗꯨ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯔꯤ ꯍꯦꯛꯇ ꯈꯪꯈ꯭ꯔꯦ꯫ ꯍꯤꯌꯔꯦꯜꯗꯣ ꯃꯥꯂꯦꯝꯗ ꯀꯣꯜ ꯇꯧꯔꯦ꯫ ꯃꯥꯂꯦꯝꯅ ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯐꯣꯟꯗꯨꯗ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥꯏ, ꯑꯣꯛꯇꯕ, ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯅꯤ, ꯅꯪꯗꯤ ꯅꯔꯣꯜꯗꯒ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ, ꯑꯩꯈꯣꯏ ꯆꯝꯆꯥꯗꯣ ꯅꯪꯅ ꯄꯨꯔꯒ ꯆꯠꯂꯛꯏꯅꯦ, ꯍꯥ, ꯆꯨꯝꯕ꯭ꯔꯣ? ꯄꯨꯕ ꯅꯠꯇꯦ ꯀꯩꯅꯣ, ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯌꯥꯝ ꯇꯧꯔꯝꯃꯤꯕ ꯃꯅꯨꯡꯗ, ꯅꯣꯏ ꯑꯅꯤꯃꯛ ꯅꯍꯥꯟꯈꯩ, ꯅꯣꯏꯅꯤ ꯍꯥꯏꯁꯤꯅꯤ, ꯂꯣꯟꯅ ꯔꯣꯃꯥꯟꯁꯀ ꯇꯧꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦ ꯅꯣꯏꯗꯤ꯫ ꯐꯠꯇ꯭ꯔꯣ ꯁꯦ? ꯐꯅꯤ, ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯅꯤ, ꯅꯪ ꯑꯗꯣ ꯑꯁꯦꯡꯀꯤ ꯆꯦꯜꯂꯕ ꯀꯩꯅꯣ? ꯍꯣꯏ ꯃꯤ, ꯌꯨꯝꯗ ꯄꯨꯔꯦ, ꯀꯩꯗꯧꯔꯒꯦ, ꯌꯨꯝꯗ ꯂꯩꯔꯦ, ꯍꯧꯖꯤꯛ ꯃꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯌꯥꯔꯦ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯅꯦꯆꯥꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦ, ꯃꯤ ꯄꯥꯈꯠꯇꯅ ꯐꯣꯟꯒ ꯇꯧꯔꯒ ꯉꯝꯕꯅꯤ꯫ ꯍꯥꯏꯈꯣ, ꯐꯖꯅ ꯍꯥꯏꯈꯣ, ꯅꯌꯥ ꯅꯨꯄꯥ ꯑꯐꯕꯅ ꯄꯨꯈ꯭ꯔꯦ ꯑꯌꯨ꯫ ꯌꯥꯔꯦ, ꯏꯀꯥꯏ ꯈꯪꯗꯕ, ꯑꯣꯛꯇꯕ, ꯊꯝꯃꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯤꯌꯔꯦꯜ ꯐꯣꯟꯗꯨꯁꯨ ꯀꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕꯗꯨ ꯍꯣꯡꯗꯣꯛꯂꯒ ꯂꯩ꯫ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯃꯦꯠꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯤꯟꯊꯥ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯐꯠ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯕ꯭ꯔꯦꯗ ꯁꯨꯠꯀ ꯇꯧꯔꯒ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯥꯂꯦꯝ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯩ꯫ ꯁꯤꯟꯊꯥ ꯆꯪꯂꯛꯇꯨꯅ ꯃꯥꯂꯦꯝꯗ ꯈꯨꯏꯔꯝꯃꯤ꯫ ꯗꯗꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫
ꯃꯥꯂꯦꯝ ꯅꯨꯡꯁꯤꯅ ꯁꯤꯟꯊꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯗꯗꯥꯅ ꯅꯪꯕꯨ ꯀꯩꯗꯧꯅ ꯊꯥꯗꯣꯛꯏ? ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯧ ꯑꯣꯏꯕꯅꯦ ꯀꯥꯏꯅꯒ ꯐꯅꯦꯛ ꯐꯤꯒ ꯁꯨꯠꯀ ꯇꯧꯔꯗꯅ ꯊꯃꯣꯏꯒꯁꯦ ꯄꯨꯡꯅꯧ ꯍꯦꯛ ꯅꯧꯊꯣꯔꯛꯏ꯫ ꯁꯤꯟꯊꯥ ꯏꯀꯥꯏꯅ ꯃꯥꯂꯦꯝꯗ ꯇꯗꯨ ꯇꯗꯨ ꯌꯦꯡꯂꯒ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯅꯪꯗꯤ ꯀꯅꯥꯅ ꯅꯨꯄꯥ ꯍꯨꯔꯥꯜꯂꯒ ꯀꯣꯏꯌꯨ ꯍꯥꯏꯒꯦ? ꯑꯗꯨꯗ ꯃꯤꯅ ꯑꯣꯏꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯗꯗꯥꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥꯁꯨ ꯌꯥꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯋꯦ꯫ ꯃꯥꯂꯦꯝ ꯁꯤꯟꯊꯥꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯃꯒꯨꯟ ꯂꯩꯍꯟꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯗꯗꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯅꯪꯕꯨ ꯀꯞꯁꯟ ꯁꯦꯟꯅꯔꯤꯅꯤ꯫ ꯅꯪꯁꯨ ꯗꯗꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯗꯗꯥ꯫ ꯑꯣꯏꯈ꯭ꯔꯦ, ꯊꯃꯣꯏ ꯂꯧꯈ꯭ꯔꯦ, ꯅꯨꯡꯁꯤꯕ ꯑꯔꯣꯏꯕ ꯕꯤꯗꯥꯏꯁꯨ ꯄꯤꯈ꯭ꯔꯦ꯫ ꯑꯍꯧꯕ ꯅꯥꯏꯔꯨꯕꯅ ꯂꯣꯏꯁꯤꯟꯐꯝꯁꯨ ꯂꯩꯔꯝꯂꯦ꯫ ꯂꯩꯍꯧꯔꯣꯀꯣ ꯏꯪꯅ ꯆꯤꯛꯅ ꯆꯠꯂꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯄꯨꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯔꯝ ꯏꯐꯝꯗ ꯍꯜꯂꯦ꯫